mayamna yamna sina mingoina panjarabada Oja Saroj Nalini Khomdram aigina ima busu ahanba maktada khurumjari. Hakna su tinbili ba halaman laigu sing isa sing inaw sing wa sing isu sing punamapu tapili punamapu suchillaga hakna kornonjari paramjari bhakti kachari. Technically ay yarabra haibasi amtang yengjage aduga tabiri babumna maknasu amtang mafam amada phasana phambiraga akhoi ngasigi Manipuri Literature gi program asi yengbinaba ningsingjari aduga social media da soidana share tawbiyu share tawragadi akhoina akhoi pulap taminagani aina technically yengingai sida imana amtang ima kamai tawbiri habado akhoi me amda pawtan biyu aduga yengbiri bana su kadai dagi yengbiri bana habado akhoi da pawtan biyu. Tasengna haruragadi kitang hogiba haptati khara nongmanini thangjagi matungda potharama matungda akhoi kainose hanbagi lakpa program si suddenly aikoina mahakabi Hijam Anganghal akhoi chamaga kunmapan suba mapoki mongi thoram asi pangthok taba yadadana pangthok taba akhoi yamna pangthok tragadi achauba polumama sahityakar punamaki oina yamna adugumba chauthokchaningai oiraba sahityakar asigidamakta amuk aikoina thoram sigi yaujanabagidamak silakpada khaditang mathasu khitang sarure adi magi kan mahakabigi magi biodata adagi saireng amatang lanthokjaningba ado aina nahanti lairiksu mafumsida yam leitabana maram oidanani aina matha sarise ada aina nahan amukti akhoi sairenggi numitta pabadati amakhak mahakabigi saireng atenba amadi pajagrabada hanjanbasu hek nungaitadana adubu Professor Aruna kudin thorang tawbiraga ibema kumarina thabiraga mathang akhoi ngachi nungchat thiba haina yamnadi phajaba sairengdu leitamnina upai leirudabase isorna pirakpaga chap manaraganda adugi awaba aidi leite habagi kari sairengona nachengba khanjanaba amakha aingonda pokchagibadune aina miyamna tamjaribase adu hiti ai nena tare ngarang lagina ngasi bawdi kitang tension lay biodata lay documents ek naksitati leitabannina adu punamak nena tari haina sumaina thamjage. Yamna nungai sumaina akoina ningsangdaba yadaba akhoi ki literature gi world Manipuri Literature gi world sida akoina kaudragasu celebrate tawbagi sumaina conscious oina tawbirakpagi damakta ima busu thakachari akoina Hijam Anganghal hairaga Manipuri Literature gi da akoina yamna kaudanaba akoina tribute piminaba magi mapuk numiksi 28 July da oi kibani 1892 da aduga laikitabasina 1943 da ada imana masi laukatpirakpa gi thijanbiba haiba tare masigidamakta thakachari ayakna matam yamna laudana imada hekta sinajarage program asi haubinabagidamakta Namapu amuka sohana bhakti kachari khuramjari loina na akhoi kabi Hijam Anganghal magi punamak sibu oina na bahonabada wabiliba wabi danada leiraba aigi asumlaba akhoi lairik paba bumbiking sida hanna hajagragasu aina inauna aigi inau Professor Aruna mahakisu achauba ngasi program ama leijai aigi mahakabigi sisibut piraba matungda Professor Aruna gi
ꯆꯠꯊꯔꯛꯀꯗꯕ ꯁꯨ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯏꯅꯥꯎꯕꯦꯝꯃ ꯍꯥꯏꯖꯒꯦ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯀꯨꯃꯥꯔꯤꯕꯨꯁꯨ ꯏꯕꯦꯝꯃ ꯀꯨꯃꯥꯔꯤ ꯗꯣꯛꯇꯔ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯃꯥꯔꯤ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯖꯥ ꯏꯕꯥꯅꯤ ꯐꯣꯟ ꯇꯧꯗꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯀꯔꯤ ꯂꯩꯔꯦꯅ ꯆꯤꯡꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ ꯏꯅꯥꯎ ꯂꯥꯏꯖꯥꯕꯨꯁꯨ ꯑꯩꯅ ꯉꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯃꯍꯥꯀꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ उच्चगे जुलाई था असे मणिपुर साहित्यगिदमक्तदी मणिपुरी साहित्यगिदमक्तदी यामना चौथोक्चनिंगाई ओइरबा था अमनी ख्रिस्तगी कुमजा 1992 गी जुलाई गी तांग 19 गी याइफरबा कोरौ नुमित असिदा महाकवि हिजम अंगाहलना ताइबंग फौरखिबनी हदकी जुलाई गी तांग 19 असे महाकवि गी चामगा कुमापन सुरकपा मपो कुमोनी अमदी पेनागी चैतिंगा सागो नरंबा खंबथोइबिगी वारीबु महाकाव्य ओइना लेंसिनदुना थंबिरंबा लम्यानबा असैबगी महाकविगी मपो कुमोना लाबसिदा फाइंडिंग द वॉइसेस ना हैरांग लैरांगी महुत सिंजरगा महाकविना इबिरंबा सैरेंग अमतंग खुदोर तमजगे मियोइबगी वाखल थमोइगी मरम चतपु मसक वन्ना खंगना सैथा बिरंबा सैरेंग मिंचत थीबा हाइबा सैरेंग असिमतंग लांथोकचरमगे हाइरिबा सैरेंग अचे असिना ngasiगी थौरम असिगी सैहो ओइना ओइजरगे हाइना असुमना एहाना मियाम मफमदा हंगतचरी सैरेंग मिंचत थीबा मिंचत हाइबासे अखोइना ngasi मियामना दुम खंबिरिबा मिंचत अफबा मिंचत फतबा मिंचत अदरमाना मिंचत थीबा हाइबा सैरेंगसे अखोइ पुनमकु अखोइ पुनमकना खलिबा वाखन अदुगा मिटेंग पुनमक तासिलगा इबिरंबा अदुगुंबा सैरेंगनी मिंचत हाइबा नहाकु लमदम कैदा लैख्रबा तरेत सेंजा तिंगदुना नंगु करम फंगसिबा मपु सना कैथेंदा मिंचत नंगु थोकपरा वातपा पुकैदा मिंचत नंगुरा वा अमेन थक्ता सातपरा अमंबा लोकी लोमुंदा थौदु नुंगुम ताबरा समुद्र लेखादा लुप्तुना लैख्रबरा वंबा फंदना मीगी मतेंग कया सु हौजा पांगे इथौदा मसि फंगबा लैतरे इरंदा मतिंगी अदुगी अदु मंगाइरे नंगी दमक चेनबदा मालेम पुंबा थुंगे नंगी दमक कोइबबु वादुना तमतोए कांगांग हंदोक्सै मुना कया सुयेंगै अदुबु हेक्ता मचैबी फननो न मंगांगजै हैरांग पांबी थाबना ताउजिंग महै चाखरे लैरांग मऊ सेमबना सिंगेल पांजिनखरे मिंचमरु हुनबदी ता महै यामदरे पामेल चार थाबसु ताउजिंग महै चादरे पुक्सेल मु औजाल बमकुसेना पात्रबोय नंगु फंगे निंगबना नंगु फंगना हुनद्रा नंगु फंगोंबना नंगु नाउब्रा होइदना नंगु थीबा थोकपरा अइगे हाइबा थमद्रगा नंगु फंगबा ताबरा मिंचत पांबा नुपाओ नंगु थाकपरा नंगचागे खनबरा सिदा महाकवि गी सैरेंग लोइजरे अदुगा महाकविना इबिरंबा महाकना मणिपुर समाज अखोइगिदमक्ता लनोइना थंबिरंबा लाइरिक्सिंग आई पंजरंगे महाकना अहानबा इरंबा खंबथोइबी सैरेंगसी महाकाव्य हाबदी इंग्लिश अखोइना इपिक आइना हाइदिसे अदो अखोइगी महाभारत अदो रामायण अदुगा अतोपा महाकाव्यगी मसिंग लैरबसु अखोइगी मणिपुरी
khamba thoibi mahakai be lairi haina khoi gi sum lai haina khoi na chau thokchari ba ngasi chau thokna hingjari ba saitya gi maramda aduna asi mahakna ibirami ani subada upanyas zahera ahum subada thambal aidi thambal sida machi allegory haibadi kanagumba amaga changdamnari se kananu haibabu akhoi nupi macha singsina chawkholakpadagina magi leibasi mana thambal kouba leirang siga tharo koubi leirang siga aduga khoimuga changdamnarakanda mana aduda iba yang phajaba lairiga mani adagi ibema drama dana ibema adagi anga halgi saireng amasu saireng singdugi manungdani ngasi miyamgi mamangda lanthokseribasi aduga kaino singel indu adagi poktabi aduga yaiking gonu painto dan hakabi jamanga hal singi saireng ko badini sumainto dan pungapa adagi nimai sainyas thabal chombi sumainto dan macha singse loina makut thabiramba adugumba mahakabini aduna mahaki award ki legidraba matungda kabiratna award phangkiba saitya parisana piba kabiratna award chi phangki asuna aina khangjaba makai mafam sida ai hak thamjari aduga loina na ngasigi ani subada aikogi kainoni pabiga doriba aidi miyamgi mafamda thambiga doriba professor Aruna Manipuri University na ngasi se yamna phajaraba Manipuri sahityada aayibisingna khorjei pairakpada aina aduda leiba wakhalon punamakto ibemana thambigani loina na Professor Dr. Aruna gi maramda aihakna pa khachitang thambirapagi matungina miyamgi mafamda galchake mapan yankhay mapan poi Nahakpam Aruna hojik kai samthong elangwam laikai leirak achouba Imphal da leire PhD ni hojik Manipur University ki School of Humanities gi din amasu oiri amadi Manipuri Department ki professor oiri Manipuri Department ki head ki thautam anirak purami sahi kunthra hena naina waring gi lamda kaya yarak labi Manipuri korirol gi saknai rabi critic amani ai seminar symposium chepom singda naina waring kaya da su ikre kunsuba chaigi Manipuri upanyas naina ba lisinga masama pan mo drama khang laima amasung taibang lising ani ama kouba naina bagi larik ani phongkre korirol amadi nati organization kaya ga mari leine leimarol khorjei kol leikol gi chahi khara president ki thau purami Sahitya Academy Manipur Advisory Board KK Birla Foundation Manipur State Award for Literature amadi Central Institute of Indian Language Graninet Committee singdasu member oina saruk yawari ing so lising ani ahumda Manipuri Sahitya Pracharak Sabha wangjingna piba Riyosakin sing mana phangkre lising ani tarama pangi me gitang mangada puthoki ba aibigi kunchuba chahisa gi Manipuri upanyas nainaba darik asigi ani suba kunamgi kopi punamak te labat numen ni phumanga ni khaki manungda yonba loikhiduna best seller oiba ngangki masigi damak insong lising ani tarama pangi July gi kunipanda mahakabi Hijam Anganghal gi jahi tara tale suba mapok kumongi thoramgi sarup ama oina tungi yai phanana ba semba kanglup samurona aibi asibu kaikunna ba utki asumna hojik Manipur University dagi aayibisingna irakpa matamda thengnariba
ngakpigani asumna hojik Professor Aruna Manipur University na aayibisingna irakpa matamda thengnariba samasya ase miyamda thambigani punama khoramjai Miyeba punamakung noluksari ngasi hakna nainanaba thamjagadoriba wareng asi Manipuri sahityada aayibisingna khorjei pairakpada haibasini kunsuba sahisaga sagonana hawdokminarakpa anauba Manipuri sahityada aayibisingna khongpham chetna lepa haurakpasi kunsuba sahisagi akonba tangkhaidagini humpugi decade-tagidi aayibising mayek sengna Manipuri corridor-da sahityada thorakle aayibisingna thengna thorakpagi maramdi lairik tamba thengna hobadagini aayibisingna male writers na anauba Manipuri sahitya singgatuna mapan mara takraba awbada aayibisingdi mahai masing tambagi lamda sangsilakpa ngamkhide kunsuba sahisagi ahumsuba decade phawbagi manungda drama wareng saireng novel singba anauba sahityagi machal ayamba puthoknarakle anauba Manipuri sahityagi tangkak asigi makhong somba hore Bengali nataktagi nathoktuna imalongi asengba drama lairenmayum ibongolgi Narsinga lisinga magachamapan kumangada sanare Dr. Komolgi lay pareng lisinga magachamapan kumapanda khwairapun chawbagi thainagi lairang lisinga magachamapan kuntrani thoida Komolgi novel Madhavi lisinga magachamapan kuntrada chawbagi labangalata lisinga magachamapan kuntramarida asina singba drama novel saireng wareng na singba singsi mathang phongnaraktuna anauba Manipuri sahityagi tangkak asigi makhong ningthina somrarba matamni amaromda nupi singidi lairik tamba haibase lisinga magachamapan kunthramangada Tangphasna school leiraba matungda kita nupina lairik tambagi yumphamsi chetle haina lawba yabada ngairi matamdugi chefhongsingda haijabadi anisuba lanjaw mamangda anauba Manipuri sahityagi marubulakpa matamsida phongnarakhiba chefhongsingda ayibi kharana yamna tangna ama anikhakna wareng saireng khara phongkhrabasu masak maming naina ayibi haiduna likhalakpa ngambadi kunsuba sahisagi humpugi decade-tagidani ngasigi nainajabasida haujikti kunmathoi suba sahisa yaurakle masida nupisingna lamdam asigi nupisingna khorjei pairakpada haujik phawbasida kari thengnariba lalit kalagi lamda karamba lamdangda changthaliba nupina tawba yaba yadaba nupina mangjin thaba ngamba ngamdaba haiba thabak thauram singse kari no khorjei pairakpaga mari leinabana kari no na haibadu adomda miyeng thamjage kunsuba sahisagi anganbada Ingraji sahityagi ayibi Virginia Woolfna nupigi lairik inaba ka laite A Room of One's Own 1929 da haikhiba wafam ase haujikki punsiga haujikki Manipuri singi punsi asiga sanaribra natraga susinaba walabra amuk nohongnana nainaba yai ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯗ ꯃꯤꯠꯌꯦꯡ ꯊꯝꯖꯒꯦ ꯚꯔꯖꯤꯅꯤꯌꯥ ꯃꯍꯥꯔꯥꯅꯤꯅ ꯂꯩꯉꯥꯛꯄ ꯏꯪꯂꯟꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯃꯐꯝꯗꯨꯒꯤ ꯑꯏꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯨ ꯃꯍꯥꯔꯥꯅꯤꯅ ꯄꯥꯟꯗ꯭ꯔꯒꯁꯨ ꯅꯨꯄꯤꯕꯨ
ꯄꯥꯔꯗꯥꯒꯤ ꯃꯔꯨꯝꯗ ꯊꯝꯕ ꯕꯣꯔ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯑꯎꯟꯄꯣꯠꯅ ꯃꯟꯇꯤꯛꯅꯔꯒ ꯅꯨꯄꯤꯒꯤ ꯃꯃꯜ ꯂꯦꯞꯄ ꯂꯝ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯂꯩꯇꯕ ꯃꯇꯝꯗ ꯂꯩꯃꯔꯦꯟꯅ ꯃꯍꯨꯠ ꯀꯣꯛ ꯁꯤꯟꯗꯣꯛꯇꯨꯅ ꯂꯥꯟ ꯆꯠꯄ ꯉꯝꯕ ꯅꯨꯄꯤ ꯀꯥꯡꯂꯨꯞꯅꯤ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥꯗ ꯅꯨꯄꯥꯅ ꯆꯣꯡꯊꯣꯛꯄ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡꯖꯤꯟ ꯊꯥꯡꯅ ꯆꯣꯡꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1803, ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ 1868ꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯏ꯫ ꯍꯧꯖꯤꯛꯁꯨ ꯂꯤꯛꯂꯝ ꯑꯁꯤ ꯀꯥꯏꯗ꯭ꯔꯤ꯫ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯔꯤꯐꯨꯒꯤ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯏꯔꯥꯡ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯦꯡꯅꯕ ꯉꯝꯕꯁꯤ ꯅꯨꯄꯤꯁꯤꯡꯅꯤ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯃꯆꯥꯁꯤꯡꯕꯨ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯍꯥꯠꯄꯒꯨꯝꯅ ꯍꯜꯂꯛꯂꯕꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯈꯌꯥꯠꯇ ꯇꯥꯔꯒꯗꯕ ꯃꯖꯥꯇꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯣꯔꯛꯈꯤꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯦ꯫ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯇꯅ ꯐꯪꯖꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯡꯊꯣꯜꯅꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄꯨꯛꯆꯥꯛꯀꯤꯗꯃꯛ ꯆꯤꯡꯗ ꯃꯥꯟꯗ ꯑꯊꯥꯞꯄꯗ ꯑꯅꯛꯄꯗ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯀꯣꯏꯅꯣꯝ ꯅꯣꯝꯕꯗ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯅ ꯁꯣꯊꯍꯧꯕ ꯂꯩꯇꯦ꯫ ꯄꯨꯛꯆꯥꯛꯀꯤꯗꯃꯛ ꯆꯦꯟ ꯆꯣꯡꯕꯗ ꯑꯊꯤꯡꯕ ꯂꯩꯇꯕ ꯑꯁꯤꯕꯨ ꯏꯃꯥꯟꯁꯤꯄꯦꯁꯟꯒꯤ ꯋꯥꯍꯟꯊꯣꯛ ꯑꯣꯏꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯔꯛꯄꯁꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ꯫ 1835ꯗ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯒꯤ ꯃꯁꯤꯗꯒꯤ ꯌꯨꯝꯐꯝꯁꯦ ꯊꯣꯟꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯊꯝꯖꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯤ ꯌꯩꯊꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩꯒꯤ ꯂꯝꯖꯦꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯀꯣꯛ ꯃꯊꯪꯒꯤ ꯄꯣꯖꯤꯁꯟ ꯀꯌꯥ ꯂꯧꯕ ꯉꯝꯂꯦ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯂꯣꯏꯁꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯗꯤꯒ꯭ꯔꯤ ꯄꯥꯏꯕ ꯅꯨꯄꯤ ꯀꯌꯥ ꯂꯩꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯀꯌꯥꯗ ꯐꯝ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯀꯌꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯦ꯫ ꯑꯏꯕꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯎꯄꯟꯌꯥꯁꯁꯤꯡꯗ, ꯅꯣꯚꯦꯜꯁꯤꯡꯗ ꯅꯨꯡꯁꯤ ꯏꯆꯦꯜ 1867ꯗ ꯐꯣꯡꯕ, ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯜꯂꯩ 1868ꯗ ꯐꯣꯡꯕ ꯗ ꯃꯪꯈꯤꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯐꯥꯎꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯅꯣꯚꯦꯜꯁꯤꯡꯁꯤꯗ ꯅꯨꯄꯤ ꯗꯥꯛꯇꯔ, ꯅꯨꯄꯤ ꯎꯀꯤꯜ, ꯅꯨꯄꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ, ꯑꯁꯥꯝꯗ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄ ꯉꯝꯕꯤꯅꯆꯤꯡꯕꯒꯤ ꯀꯦꯔꯦꯛꯇꯔ ꯀꯌꯥ ꯁꯦꯝꯈꯤ꯫ ꯃꯗꯨ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯅ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤꯁꯤꯡꯗ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯖꯈꯤꯕꯅꯤ꯫ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯃꯪꯐꯥꯎꯅꯔꯦ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯆꯣꯡꯁꯤꯟꯅꯔꯛꯇꯨꯅ ꯄꯤꯛꯂꯕ ꯂꯝꯗꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯕꯒꯤ ꯃꯦꯞꯇ ꯃꯁꯛ ꯅꯥꯏꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯀꯨꯟꯖꯔꯥꯅꯤ, ꯁꯅꯥꯃꯆꯥ, ꯃꯦꯔꯤ ꯀꯣꯝ, ꯃꯤꯔꯥꯕꯥꯏꯅꯆꯤꯡꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯣꯏꯔꯤꯕꯁꯤꯡꯅꯤ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯃꯁꯛ ꯅꯥꯏꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯀꯣꯇꯥ ꯂꯩꯕ ꯃꯐꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯝꯖꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯆꯍꯤ 5ꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯔꯥꯡꯗ ꯎꯠꯊꯨꯅꯅ ꯇꯨꯍꯧꯕꯗꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯃꯤꯠꯌꯦꯡꯗꯨꯅꯔꯥ, ꯋꯥꯈꯜ ꯊꯦꯟꯕꯤ, ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯒꯤ ꯁꯛꯇꯤꯅꯔꯥ, ꯅꯠꯇ꯭ꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕꯒꯤ ꯋꯥꯈꯜ ꯁꯤꯍꯟꯈꯤꯕꯅꯔꯥ, ꯍꯥꯠꯇꯣꯛꯆꯈꯤꯕꯅꯔꯥ, ꯑꯗꯨꯛ ꯊꯧꯅꯥ ꯐꯈꯤꯕꯤ, ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛꯇ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕꯤ ꯅꯨꯄꯤꯅ ꯃꯁꯥꯒꯤ ꯁꯛꯇꯤ ꯃꯁꯥꯅ ꯌꯀꯥꯏꯖꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯃꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯅꯤ꯫ ꯗ꯭ꯔꯒꯀꯤ ꯈꯌꯥꯠꯇ ꯇꯥꯈꯤꯕ, ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯈꯤꯕ ꯃꯔꯛꯁꯤꯗ ꯅꯨꯄꯤ ꯄꯣꯛꯄꯅꯕꯨ ꯃꯐꯔꯦ ꯍꯥꯏꯅ ꯁꯣꯟꯅꯔꯛꯄꯁꯨ ꯅꯥꯁꯣꯟꯑꯣꯏ ꯀꯔꯤꯑꯣꯏ ꯃꯔꯛꯇ ꯇꯥꯔꯛꯄ ꯌꯥꯎꯔꯛꯏ꯫ ꯇꯉꯥꯏ ꯐꯗꯕ ꯐꯤꯚꯝꯗꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯃꯥꯖꯗ ꯅꯨꯄꯤꯒꯤ ꯊꯥꯛ ꯋꯥꯡꯂꯦ ꯀ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯁꯤꯕꯨ ꯃꯇꯥ ꯆꯥꯔꯤꯕ꯭ꯔꯥ? ꯆꯥꯗꯕ꯭ꯔꯥ? ꯄꯨꯛꯅꯤꯡꯗꯒꯤ ꯋꯥꯍꯪ ꯑꯃꯈꯛ ꯆꯣꯡꯊꯣꯔꯛꯂꯦ꯫
ꯅꯨꯄꯤꯒꯤ ꯃꯐꯝ ꯋꯥꯡꯉꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯗ ꯂꯂꯤꯠ ꯀꯂꯥꯒꯤ ꯂꯝꯗ ꯅꯨꯄꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯔꯕꯒꯦ ꯂꯂꯤꯠ ꯀꯂꯥꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯍꯤꯇ꯭ꯌꯗ ꯀꯌꯥ ꯌꯥꯝꯅ ꯆꯪꯁꯤꯜꯂꯕꯒꯦ ꯁꯥꯍꯤꯇ꯭ꯌꯗ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯔ ꯅꯠꯇ꯭ꯔꯒ ꯅꯩꯅꯔꯣꯏ ꯑꯣꯏꯅ ꯖꯔꯅꯦꯂꯤꯖꯝꯗ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯕꯒꯦ ꯅꯨꯄꯤꯒꯤ ꯃꯐꯝ ꯋꯥꯡꯉꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯤꯗ ꯀꯔꯤꯒꯤ ꯈꯨꯗꯤ ꯊꯤꯕꯒꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁꯃꯥꯖꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯈꯣꯔꯖꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄ ꯍꯥꯏꯕꯗꯤ ꯏꯕꯒꯤ ꯃꯥꯏꯀꯩꯗꯗꯤ ꯊꯣꯏꯗꯣꯛꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃꯅ ꯃꯁꯥ ꯂꯨꯞꯁꯤꯟꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯄ ꯇꯥꯔꯛꯏ ꯑꯀꯛꯅꯕ ꯄꯪꯈꯩ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯕꯣꯟꯗꯤ ꯊꯝꯂꯤꯕ ꯋꯥꯈꯜꯒꯤ ꯃꯅꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯀꯅꯥꯃꯠꯇꯅ ꯏꯕꯒꯤ ꯈꯨꯠ ꯊꯥꯕ ꯉꯝꯂꯣꯏ ꯃꯁꯥꯒꯤ ꯃꯤꯠꯌꯦꯡ ꯐꯣꯡꯗꯣꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯅꯤꯡ ꯇꯝꯕ ꯀꯝꯗꯧꯅ ꯐꯪꯗꯨꯅ ꯂꯝꯌꯥꯟꯕꯤ ꯑꯏꯕꯤ ꯑꯍꯨꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯒꯤ ꯊꯣꯏꯕꯤ ꯕꯤꯅꯣꯗꯤꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯀꯨꯟꯒꯤ ꯗꯤꯀꯦꯠꯇ ꯄꯣꯛꯂꯛꯈꯤꯕꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯤ ꯊꯣꯏꯕꯤ 1910ꯗ ꯕꯤꯅꯣꯗꯤꯅꯤꯅ 12ꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ 14ꯗ ꯀꯟꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤ ꯃꯤꯔꯣꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯏꯕꯤꯁꯤꯡꯒꯤ ꯐꯤꯗꯥ ꯑꯃ ꯁꯦꯝꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤ ꯂꯝꯌꯥꯟꯕꯤ ꯑꯍꯨꯝꯃꯛ ꯅꯨꯄꯤꯁꯤꯡꯅ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯒꯤ ꯇꯣꯈꯥꯏꯅ ꯍꯤꯡꯈꯤꯕꯤ ꯉꯥꯛꯇꯅꯤ ꯂꯝꯗꯝꯁꯤꯗ ꯍꯤꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯁꯤꯗꯒꯤ ꯈꯔꯗꯪ ꯇꯣꯈꯥꯏꯕꯒꯤ ꯃꯑꯣꯡꯁꯤ ꯊꯦꯡꯅꯖꯩ ꯊꯣꯏꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯪꯈꯤꯗꯦ ꯕꯤꯅꯣꯗꯤꯅꯤꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯥꯎꯔꯛꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯈꯥꯡꯃꯨꯊꯛꯀꯤ ꯑꯣꯏꯈꯤ ꯑꯏꯕꯤ ꯑꯍꯨꯝꯃꯛ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕꯤ ꯉꯥꯛꯇꯅꯤ ꯃꯁꯥꯅ ꯈꯟꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯟꯈꯤꯕꯤꯁꯤꯡꯅꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯩꯕꯇ ꯅꯠꯇꯅ ꯆꯠꯅꯕꯤꯒꯤ ꯑꯀꯟꯕ ꯂꯤꯄꯨꯟꯗꯒꯤ ꯅꯥꯟꯊꯣꯛꯄꯗ ꯅꯥꯆꯨꯡꯈꯤꯗꯦ ꯏꯅꯕꯒꯤ ꯄꯤꯊꯣꯔꯛꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯄ꯭ꯔꯇꯤꯚꯥ ꯌꯥꯎꯔꯛꯄꯇ ꯅꯠꯇꯅ ꯃꯗꯨꯕꯨ ꯃꯊꯧ ꯁꯪꯅꯕꯒꯤ ꯃꯐꯝ ꯃꯇꯝ ꯐꯪꯈꯤꯕꯤ ꯂꯝꯌꯥꯟꯕꯤ ꯑꯍꯨꯝꯅ ꯑꯏꯕꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝ ꯑꯃ ꯁꯦꯝꯕ ꯉꯝꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯍꯨꯝꯐꯨꯒꯤ ꯃꯇꯝꯗ ꯐꯨꯡꯒꯥ ꯅꯨꯡꯗꯨꯝ ꯑꯍꯨꯝꯒꯨꯝ ꯊꯣꯔꯛꯈꯤꯕꯤ ꯊꯣꯏꯕꯤ ꯕꯤꯅꯣꯗꯤꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ 40 ꯐꯥꯎꯕ ꯑꯏꯕꯤꯁꯤꯡ ꯊꯣꯔꯛꯄ ꯉꯥꯏꯕ ꯇꯥꯈꯤ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯇꯥꯡꯅ ꯊꯣꯔꯛꯂꯤꯕ ꯑꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯏ ꯌꯦꯡꯂꯨꯔꯒ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯏꯅꯕꯒꯤ ꯈꯨꯠ ꯊꯥꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯌꯥꯝꯕꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯏꯕ ꯑꯅꯤꯁꯨꯕꯗ ꯄꯨꯟꯁꯤꯒꯤ ꯑꯊꯦꯡꯕꯗ ꯃꯁꯥ ꯃꯁꯨ ꯆꯥꯎꯔꯕ ꯃꯇꯝꯗ ꯏꯕ ꯑꯍꯨꯝꯁꯨꯕꯗꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕ लेप्तना इरक्पा अकोनबगी कांगलुप असिदी चादा पारुरबदी अमा फावो फाद्री हाइबे याय मसी करिगिनो नुपीसिंगदा इबगी प्रतिभा यावरक्तबरा इंस्पिरेशन वाटपनरा कल्चर तौबो ngamdabagira मखोइगी खोरजैबु फारिबसे करिननो कनाननो लैसारिङैदा लाइरिक अमा फुंगलमलगा मखा तारखिदबा यामना तोइना थेंनबा अयिबिसिंगी लैनानि मैतै नुपी प्रतिभा याउदे हाइबदी यादे मखोइगी पुकनिंगदगी क्रिएटिव ओइबा मसक कया फोंदोरक्पा फिसा लोनसा जगोई इसैना सिंगबदा उबा फंगी होनबा कनबा नोमबदा सुक्थबा लेतबदी मैतै नुपीदा याउबा टोपटोपा मसक अमनी अदुगा नुपीगी थमोई पुकनिंगसु हिंगलिबनी
hingliba pamelda karigi anouba yening chongloi ayibisingi kolongi iselna matam chadana khagliba ibagi lamda chawjan thiriba ase makhoi gi horafam oiriba samaj aduga soidana mari leinafam thui ma nupi gi punsi asi aikoi gi lamdam sigi nupi gi punsi asi manung amasung mapan ani thokna uba phangi mapandana nupi gi mafam wangi haina launariba samaj asigi nungda karamba law amana nupi singbu punsinduna thamlibano haibasi khanani sel thum tanbaga mari leinadaba non profitable oiba amang atung thidaba thabaki damakti nupi gi mafam leiti mathakta su panjagre nupi na lalon itik tauba mapan thoktuna suno bada samaj gi thudopa athingba leite khagi khaman ta na ko chatpada lalon itik chatpada kana adum chali chatpayai maduna nupi sing ase yamna maning tamna hingba malhale adubu mahaki imungda karigumba mawong amada kanaba piba ngamloidaba thabaki damaktadi nupi gi mafam leiti amang atong thidana mahaki kala du da ngaujanaba lupsanaba khudong chaba ado nupi na phangba ngamde akaknaba pankhai amagi manungda langsung thanglaga koitha tharambadani haibase phibam asida mayek singlei aduna nupi gi mafam wangi launariba manipuri samajda nupi na lalit kala dadi saruk yaba ingam ngamdri nupi gi thamoida lalit kala gi inot kaya horaktuna su mathannata kamduna mangjakhibana ayambani layekpagi turi muti sabagi khut larik inaba kolom nupi na che na paiba ngamdri samaj na yaraba paring amagi manungda nupi na leiba yai makhoi na pirakpa kokthong puduna masi tawgadabani haiduna leiba idaba chatnabi singi wangmada nupi masana masagi individuality phungdoknaba hotnabagi lambidadi tingkhang tumbawna thali samaj asigi nupi gi masak ase apunba masakta collective oina lei mache machan yungi mau mama oina leiba nupi gi apunba masakni ibagi lamda amuk haiba tarabadi ibagi lamda changba tarabadi apunba masaktagi thoraktuna mathanta satokjaba machangi asumna satokjaba yaba leihau samaj asida phanglabra haibase khanani ngai imung manungi amadi mama oibigi thodang punamak asigi mathaktagi matam amasung wakhal lawsim sizinaduna iba tare aibi amagi mafamda ibaga nupi ama oibagi henphadraba thodanga kanani hena kanbagi haiba khongpham asi mayoknaba tare nupi amana inabagi matam kharadam lawgi haiba taragadi wahaidadi phajaba leba macha taba kharadi wale masana masagi matamdo huranjaba makhak changae aduna hairiba phibam ase nupina nupigidama kolong pairaklaba matam sidadi phibam mayak senna phongdorakle nupina ayibi oiduna thoraba matam masana khorjei paijaraklaba matam sidadi ayibi ama oirakpada thengnariba khudong thiba singdo karino karina apanba piribano haibado mayak singna phongdorakle asigumba samajgi sana kanglongi manungda hinglibi ayibi sanatombi wari macha ibini lising mga chamapan pumari da popani naha oiribini sanatombina sahi sa kayagi matung sidasu nupigi lairik inanabagi ka leite haiba wafamse haujiksu asumak chumli haina mahaki nupigi saita haiba wari masasida mayek sengna uli wari asigi thimdi aibi amana ibagi matam khajiktang lawjanaba mapum thitna hotna jarabasu
ꯐꯪꯕ ꯉꯝꯈꯤꯗꯕꯗꯨ ꯎꯠꯄꯅꯤ ꯃꯊꯛꯇ ꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯏꯅꯕꯒꯤ ꯃꯇꯝꯁꯤ ꯂꯩꯕ꯭ꯔꯥ ꯃꯐꯝꯁꯤ ꯐꯪꯕ꯭ꯔꯥ ꯀꯗꯥꯏ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯔꯤꯕꯒꯦ ꯑꯏꯕꯤꯁꯤꯡ ꯑꯁꯤꯅ ꯇꯧꯖꯔꯤꯕꯁꯤ ꯁꯛ ꯈꯪꯕꯤꯔꯕ꯭ꯔꯥ ꯂꯅꯥꯏ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯈꯪꯕ ꯅꯠꯇꯕ ꯂꯩꯕꯥꯛꯅ ꯌꯥꯅ ꯑꯏꯕꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯃꯗꯨ ꯁꯧꯒꯠꯄꯤꯕꯗꯨ ꯍꯥꯏꯗꯤ ꯑꯏꯕꯤꯁꯤꯅ ꯃꯁꯛ ꯅꯥꯏꯔꯒꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥ 이까이 굽나비래 하이버시부디 소이드레 아두고 오이락나버 호나버기 람비시다 까야얌나 서글비러버기 까야얌나 마삭 강비러버기 하이버두 마두니 나 오이리비 아이비 와리마사 이비 사나토비시나 누비기 사이다 하이바 마기 와리마사시다 퐁독나나바 호나라 이버시 와리마사 아시 누비 아마나 nong hek ngan badagina numita ba phawbagi nong makhaki oiba thodokta thengnariba nong makhaki oiba matamsida thengnariba thodoksingi paringda phongdokpani sanatombi nupigi saita haiba wari macha asigi maru oiba character oiribi protagonist asi lairik ibini maunaha ama oina yumsu kanna panaba honajariba adugi maraktuda Lairik iningbagi wakhalsu inot toina karibi maunaha amagi punsida lairik ibaga mahaki henpadraba thodang sinduga karamna sainarakpage karamna chaminanaba honabage haibaduni sanatombina mahaki nipi saita hairiba wari macha se masida unnaba honaribasi duga aikoina hobadagi neinajarak iba wafam siga wari macha sida apikpa atenba wari sida sanatomina maunaha amagi nomagi punsi adudang laukhatlaga kaya marik chumna phungdokpage haibadu madu mukdang yengbiu nong het nganbadagi phisu phijamba chak thongba kolik phengba macha amasung mapuroibagi sebagi thauramgi paring ama leibasiga aiba amagi iningbagi thingamdraba ihunga sainarapa sanatumbina uli nupi amagi thodang ase masana semjaraga loisinba yaba oide mahakna seba phangjagadoriba adugi apambagi matung inba tai sanatumbigi wari macha asigi protagonist asi maunaha amani mamang supanjare iningbagi inotsu toina karibi amani maunaha asina ay anganbada phi suringedagi hona iningbagi kanba ithillasi puglai mana maunaha asigi ayibi maunaha asigi pungningda pugloiba wari asigi thim asisu maraibu thirabi jandho hairibi nupi amaga maraibu thirabi haibadi mapuroibana hanna yengdrabi jandho hairibi amaga magi mapuroiba sina thana baikuntho hairiba sina mamit jamba oktaba ani sigi khatnabagi wari maunaha aibi asina ayu nganbada phi suringedagi hongna magi pungningda iningbagi inot prik sauraga kare ibase asigumbi maraiba thirabi jandoga aduga oktaba mapuroiba baikunthoga makoi anigi marakta khanarakpagi waribi khanaribagi maramdi kanino haibada jandhabi sina mapuroibasi mapuroibana hanna yengaktrabanina jandhabina hingnanaba pukchaki langidama macha mayamdo thaknanaba haidana cinema honda kala bazar tawraga yang wana sel tanaba macha singi hanglaba mapuktu menanaba honajabane da kala bazar tawringegi maraksida mahakin nupa thana sina nomadi uraduna
masagi ijat manghali haidana ijat yoli magi nupina cinema kalabazagi ticket yon base Baikuntogi ma masagi ijat yon bani haibagi wahaudagi Baikunto thana sina mayumda halaga magi nupi jandhabi sida khanaba haubani thana oiba Baikunto na leiruba mafam khudingi nupi amamam lauduna kaleja tawriyeda mayumda lehauba nupi amadi masa sing karamna hingli haiba ningsingbide hingnanaba gi pambai thirakpada magi nupi jandhabina cinema kalabazar tawne karigi tawribano haibadudi Baikunthona khangdana jumbubi awaba sidi khangbidaba ijat mangi ijat leibana Baikunthona oiba ijat khangdaba maithabi oibana jandhabina oiba masida jandhabi gi chinsu kangkhalai kot amatang pajage kot is no punok chaningi ne thana piknau ama oiraga thabak mafam khuding sipet thamlamba nupi likhai nacha sangbai nakut nasa tara do thekuna masing thiu konari roi makhoi gi chakthak hunbada tha kaya sure naya paisa angang bi ama phawoi ikutta sinaraktaba ho nupi lonba ijat leiba thana babu aikhoi gi tolo sucha haudrabanina ijat khai duna yolaga chajari ankot masa singi hanglaba pukki mama oibi jandhabina pukcha ki lan hingba siba ilan thenari thana babu Baikunthona ijat leiba sai ijat tumoinaraga hingnabagi akanba lanpham mayaida mayoknaringeda ijat ki wafam pusilakpada jandhabi mai thokna saure imung manung masa masu hanna yenglakidraba mapuroi bagi sajatta thamoi laiman oiduna lelaklabi jandhabida mai suruba oina thoki Baikunthona ijat ki wafam pusalakpasi jandhabida mai suruba oina thoe singanbi ohellai asawbana mapangan kanba Baikunthona achumba saduna magi nupida khutthana ba honari matang asida wari asibu wakhalda napuribi ayibi maunahana thongli ba chak tusu safu kanna sawgalai asengba taibangda safuna sawgalakpane wakhalgi taibangdana Baikuntoga jandhabiga khatnabagi climax yokhalakpane ayibi wakhalda safu kanna sensilakliba kalpanagi iseldo khangthat thadatba ngamdre makhutagi saigap sreng launa ta Baikuntogi khut jandhabigi chin ani kanna munarai khutagi saigap sreng launa ta khibado Baikunthona jandhabi bu phubire haiduna ayibi mauna sina pakhatchaki adubu saigap oiram labada mahanga semjaba Baikunto ga jandhabi ga gi taibang ado kai hiduna chak thongba loisina ba prap honaje adubu ayibi gi pungningda matai manau gi lanjaw ado hektama hogalai iningbagi inot ado itil ado khamba yarakti mapuroi bagi saifuda mamai khamdik labi jandhabi gi maithongi dak puraduna mapamda hankibado ayibi maunahaduna nupi ama oina pamjadaduna muthatke laknabada ayibi gi mapuroi bana sak thiro haina yathang tak tharaktuna wari gi iput thadat piri talingai maraktuda masasing kausinduna pija thokle mayam pijaba loiraba matungda masana saba hogalakpada jandhabi gi khamdek laba maithongdu urakli magi wari gi iseldo chenjala jandhabi gi khamdek laba mamai maithongdu urae mamang mahada chaba dawna khara josilaga kolik phengba wairam taiba senchatta loisilaga ayibi gi wakhalgi taibangda kochat chatiba saktamsing adugi mami ado mutringeda khosil hongnaba machagi schoolgi khatadagi sena ama ani setoklaga iba horakpada mapuroi bana kwacha gi hairatuna ibagi matangdu amu thadale
kwa taptuna piraga kolom paiduna phamba minute tara phadrineda masanupa atombado tilai khumbi sure iru thopiro haina yathangamu tauthare iru biba loiraga phamtharakpada ngairinida wakhal sagatpa haurakpaga hai melau thaudare hai metuna lansilamlaga phamthaduna wakhal sagalakpada ising thake amu haire hanjin matat thadat pirabada ayibidugi iningbagi ihuldo pungkang kangkhre kaisule taba thabak oina kanana su thanabidaba tainafam khangdana masana ijakhiba mapung phakidraba chena sindu segaiduna lamthokpada seba pamjaba mapuroibana karino hanglai ayibiduna khumjai nupigi saitani nupigi saita Sanatumbina ayibigi inanabagi mafam matam khangbiba watli haina ulibasi kalpna natti asengba punsida kalpnagi fijet selhanbatani saktamdi asengbani nupigi punsini saitani nupigi asigumba laibak ase iben poki waridagi hongna yauraklabani malengi tu khongtengbada yauranaba mi lai thawai panba punamakna nonggobi sari kambong turel laina se kawada imung manunggi hen phadraba thodangna pulibi nonggobi na haijei sagol hawai utina uti pathabane charu maina yangbane isa kappane ngamloye pukri pat turel tengbada tawbo yahudabagi tengba tawbo yahudabadagi ising thakpa yadabagi chairak nonggobi na phangki Laibaki thabak laithokpagi chairak phangkhibani chairak ase phangpham thokra chairak asi hojiki ayibisingi maraibaktasu thoklibra maranai taduna ayibagi taibangda makok likhatchaba ngamdana punggi nongai duna leiragadra sel thum tanbaga mari leinaba thabak natabada masagi individuality phongdoktuna masagi punsi ma semba pamba nupisingi punsibu khangbiba matam oire Punong po amuk hana khurumjai matang asida koigi yamna phazaraba article Manipuri sahityada aayibisingna khorjei pairakpada Professor Aruna Nahakpam loizare agengiriba pumnamakna adomna kari phawbi kari question laibi habadu soidana amuktang comment tawbirau akoi makha tana leminasi asida hangbiriba question pukhatpira ibasi yamna touching oiba ngaktani masi hawdringaida imada aina akoina program si hawrakpada ngasigi ahanba program oina Hijam Anganghal gi yamina panjarabada magi mapuk numit si celebrate tawraga akoina ona tawjabani masida ayakna Hijam Anganghal gi picture asi amuktang pukhatjarake aduga akoi mayam minute ama tumina laminaraga amuktang khuraminasi magi literature asina akoigi Manipuri literature asi amna mapung phaba akoina dum leihowragadaba akoigi tikoida leihowragadaba potning masi hairaga amuktang picture asi pukhatjarake akoi mayam thamoi da amuktang khuraminasi
Makha tarakpada akoigi ngasi second part of the program da feature tawjakhiba Manipuri sahityada aayibisingna khorjei pairakpada haiba akoigi woman writer gi place specifically Manipur da kamaina haura hujikna kamaina lairi habase yamna marik chumna fazana akoigi professor Nahakpam Aruna Nahakpam panjarabada mana pibikre magi photo khacharake aduga magi maramda amuka imana di panbikre kasu aina amuka hapcharake. Professor Nahakpam Aruna Devi magi specialization si modern Manipuri literature ni Department of Manipur University da laibibani hojik present position si Dean School of Humanities MU Department of Fine Arts HOD Manipur University da laibibani publication kaya tawbikre degree the PhD MPhil number of degree awarded scholar ubikiba PhD the tara gimakada MPhil the 7 paper presented in the seminar 32 paper present ubikre literary award Priya Sakhi Sahitya Ningsing Mana 2003 da pangbiki aduga government amadi non-government organization kayagi member oibiri Manipuri Language Advisory Board Sahitya Academy New Delhi da oibiki 1993 then 1997 bho KK Birla Foundation 1995 language expert Manipuri Central Institute of Indian Language, Mysore, 2008 then 2009 bho. Advisory Board of Manipur State Award, 2009 to 2011. Project Advisory Committee, National Translation Mission, Mysore, 2011 to 2016. IQAC, Manipur University, 2015 to 2018. Executive Board of Manipur State Kala Academy, 2015 Daino, 2018 Bhav. President Laimarol Khorjei Ko Laikol, 2016 Daino, 2018 Bhav. Photo asi yengminasi aduga masida photo pukachara isina larik ibikiba photo ni imasu connection yadana muk lengsen birae imasu pukachara ke akoina book club si tawrakpa kanda himatabiko book club si tawrakpada akoina image ibani na hana tawramakanda Manipuri Literature gi expert oibiriba mayamgi akoina invite tawjarakanda kamaina program system sige haina khanba horpada akoina collaboration si haujarakpani masida mingona panjarabada aina pabung haina kaujaba mayamna nongmai pandit haina khangna biba nongmai them tombi lecture pibikre lecture ani pibikre akoigi Manipur Sahitya gi jubjiki situation si kari lairi haibagi maramda question mayam hangbiki sumain tawdana akoina mathang chathajarakpada baba haina kaujaba laikidre akoina collaboration si hominarpa matungda Joda Chandra Sanasam magi writing gi maramda akoina hina khangnanabagi dagi mana ibiramba thaja chanu akoina paba
ꯍꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯥꯕꯁꯤ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ every third Saturday of our show sida akoina special guest ama kauraga akoina Manipur literature gi maramda ena academically question hangbiba naina biba masi jathajarakpada masi gi nimit sida akoigi Professor Aruna na article essay asi akoida share tawbibani yamna tabada aigi oinadi yamna precious oiba masidaisida yauriba question akoina nupi ama oina irakpa kanda akoi Manipur gi status karino adagi hambada kamaina haurai adagi yamna faza ba yaukre masi naina minasi akoina question su comment su ai ujari soidana hena tawbirau adu masi naina dringai gi mamangda imada ahanbada aina hujiki akoina ahambada tawkiba comment ama yaukibani question hangkiba hijam anganghal gi point se sigi maramda kitang explanation haizabatare madu kitang pibi naba mada aina hangkachari tasengna maharagadi mingchathiba haibase ngasi samada lairaiba hongaiba phibam sidagadi amukka hena koigi mingchathiba haiba chairengse onthokna chana khraba ama oire ado ahanba maktada ayamna ahanba gi pregapse amtang pathu akanda kabina mahakabina ibiramiba se machi ngasi society sida miyam singsina mingchat laiba yabadawna tawre mingchat laibagini mingchat laina nabagini ngasi kainoda akoigi samna hairabada parikap phone lauthopada hairo question leak oibadabu hairo adagi makok tarambaduna mathang tare ye mathang adagi thar tarambaduna fast tare ye kainaka mayam ama khoi Manipur sida hingaga leiriba lonchatse machi karigino ina haibada machi tawri neba mingchatsi aduda anga halna mahakabina haibiramiba na mingchatse thiba yaroyeba akoina paisa tingagashu loknungda changagasu mingchat haiba nahaku lamdam kaida laikhraba tare senja tingduna nangu karam phangsiba tare senja tingnari mingchatse lainabagi damakta mapu sana kaithenda mingchat nangu thopara mapu sana kaithena idi akta orba mapu kwa lepaki mapu sana kaithen sana na kaithen oiba aduda mingchat nangsi thopra thoke hari ni ma haiji wata pata pukaida mingchat nangu leibara wata pata bayam inaka akhunba sida mingchat se ta leirabrai akhoi ngasi akhoi society sida akhoina kabina hairami seng 1943 da leidraba kabiduna tunglam chatki miron kaya gi wakhan khangaga matamtugi past present future ohum sigi mioibagi psychological sida mana michat thiba haiba sereng thi iraga thanamine awang bachingi singdonda pamel thakta satpara amamba loki longnungda thodu nungum tabaraka thodu nung akhoi thodu nung ai che akhoi gi maiteron asengba su yam yauri thodu nung doubling chatpane akhoi di yung kai chumang thelong yena khalukha adu asumai tuna akhoi doubling chatpani aduna thodu ai chi su nungni nungsu nungni adu sahityada laktori thodu nungum tabara samudra makhada luptuna laikhrabara thibara phangtradana kanana thie mingchat yam pamba mioi ida kaya khunba chanjau paiba mayam ama wangna lamba phangdana korok thakta leibara korok thakta lam phangdam pham leiba leiti hai mai leiti ba akhoina
kanagumba ngachigi in a present situation sida example macha amtang aina miyamda egi knowledge agi ai share tawjage ngachi mirabai na lawdiba bharat ki mai pore iba manipur ki mai pore iba che mana sanaba to horakpada mingchat chi pamdana mingchat ki da makta pora amaga di mirabai ngachi oiroi haba ma di magi mathau budai duda mana mathau dudai duda changa kana mathau du tawdaba yati haidana mingchat ki wari sidi tongana leigadaba potni masini kabina haibiramise wangna lamba phangdana korok thakta leibara mi kayagi phanaba nangidama yaure aidi nang phanaba mayam ama yaure mi ki meteng kaya so hauja pange kaigino ai mingchat pambadagi pangiba ya saisida hujik yam kanna example hujik ngachigi day to day gi society sida mingchat se pambase ai example ama pijage miyamna kaigumba manaba yaubiramaga su karigumba aina pot ama aina thamoi seng na kanagumba amda pijaba matamda miyamda yam putning base miyamda yam putning ba ma yauri base masi mingchat pamini si sumbra sundabra jo atabana so aigi correction adum tawbirao mani natraga nati habase karigi mana habada icham na piba yaba pot ama miyam mangda piningi se karigi noi bu madura mingchat ama kha mana adu pi re ya haba mingchat pamba ma leiba mi kayagi phanaba nangi dama yaure iranda matingi adugi adu mangai re aduda mingchat to kasu leiba nate aduga nangi dama koi babu wadu na tamato ID mana mingchat to pamdana nang dam ta tawru bakuna makse ai wadan to mingchat ti sulai leitre kanggang handok chai muna kaya suyang jai kanggang handok cha bai dia khoi tam na ka khoi gi khong se kanggang ai dia khoi gi yang mong hadana tam na handok cha ba duni hekta adugu hekta ma chai bi khana non na mangang jai khana polai ni non na ngang ga su mayam ne ta chai bi ba hairang pambi thabana tawjing mahi cha kre tawjing ai che mahi duni tawjing ai che tawjing ai di pa la ba hairang do adugi mahi do tawjing akhoi hai chi tawjing kawi aduga tawjing khakang hairaga su te tawjing hairang sumai to doubling chat ba do lairang mau sembana singen ma panchin khale lairang mau sembana su singen ma panchin khale mingchat maru hun badi tala mahi yandare adi aina mingchat to maru hun la kanda ai mingchat ngasi phangdoi ni kai na maru hun da na tawriba mayam che masi ki mahi di sungan nya la roi pamel chara thara ka su pamel ki leiduni chara tha ba su tawjing mahi cha dare adu mai na mingchat ki mahi si cha dare na ka bin hai pukchel chaw nu pa na thamoi nung da tham khrabo chel yam chaw ba yam no bal loi ba mi sing si ki thamoi nung da tham khrama ne hai ba kai no mingchat che thawja lei ba ma khoi na kudum che na pai khrabo nangu phangge ning ba na nangu phang na hona tra nangu phangge na ning ba bu akhoi phangoi ja ba gi maram kadino hona tra nangu phangoi ning ba na nangu phang na hona nang phangoi na ning ga so mingchat dei che mana apa thabak mana tawdu ba thabak ku bi tu mingchat che adum la in sini phangni phangoi khangdana nangu thi ba thopra aidi phangni su phangde phangoi su phangdana aina mingchat thi ba ta yabra aigi haiba thamdraga nangu phangba ta bara mingchat pamba nupa o nangi saruk kha para tawjing magi mahi do nang na jage khan bara habi mingchat chen lai ba mingchat chen lai raga masi yam abstract oi ba pot ne ba ai khoi na pacha yam ka haijal laga su mingchat che ta ya de ha thamoi se ba changi ai gi dedicate taw ba changi aduga mingchat tu di o na magi result tu na la kani haibu se kabi na magi chayeng tu central idea ne na ai gi mo che ai na sumaina chayeng tu pa jaru ba dagi kuira bagi mamang dagi chayeng che anga gi ta ko dagi sa gi ta ma ko dagi ngasi dagi phang pa se ai asuna yang mamang da thamjari mongusari yamna ngai imana additionally context happy basi akoina thabak ama tawba kanda goal si mingchat oina tawbasi mingchat phangnabagi tawbase hujik se dum imana so example khara panbikre adumaina akoina thogla agadi madu
ꯑꯔꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯇꯦꯟꯁꯟꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯣꯔꯦꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯃꯤꯡꯆꯠ ꯊꯤꯕ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗꯒꯤ ꯐꯪꯉꯤꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯑꯩ ꯃꯁꯤ ꯇꯧꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯄꯜ ꯏꯃꯥꯅ ꯄꯤꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗꯒꯤ ꯀꯅꯥꯅꯣꯃꯇ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯏꯟꯇꯦꯟꯠ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯅꯠꯇꯅ ꯌꯥꯝꯅ ꯁꯣꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯄꯥꯝꯕꯒꯤ ꯑꯣꯏꯅ ꯑꯣ ꯃꯥꯗꯤ ꯑꯗꯨ ꯀꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯤꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯖꯕ ꯃꯇꯥꯡ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯂꯤ ꯊꯕꯛ ꯑꯃ ꯄꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯍꯪꯖꯒꯗꯕ ꯀꯣꯏꯁꯟꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯇꯧꯕ ꯃꯤꯡꯆꯠ ꯊꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯩꯒꯤ ꯏꯟꯇꯦꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯍꯪꯍꯟꯕ ꯌꯥꯝꯅ ꯐꯖꯕ ꯀꯣꯏꯁꯟꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯦꯟ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯁꯤꯒꯤ ꯃꯔꯝꯗ ꯂꯩꯕꯤꯔꯒꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯥꯔꯤꯐ ꯑꯔꯤꯕꯝꯅ ꯃꯃꯥ ꯃꯤꯡꯆꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯤꯡꯆꯠ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯕꯒ ꯀꯔꯝꯅ ꯃꯥꯕꯨ ꯐꯪꯕꯒ ꯑꯃꯨꯛꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯑꯩꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗꯨꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜꯂꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯡꯆꯠ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯁꯤ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯡꯆꯠ ꯑꯩꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯌꯥꯝ ꯑꯦꯕꯁꯇ꯭ꯔꯦꯛ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯅ ꯄꯤꯒꯗꯕ ꯃꯍꯥꯀꯕꯤ ꯍꯥꯏꯕꯁꯦ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯪꯒꯥꯜꯁꯤ ꯃꯍꯥꯀꯕꯤ ꯑꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯄꯤꯔꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯍꯥꯀꯕꯤ ꯀꯧꯋꯦꯅ ꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯦꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯁꯦ ꯃꯍꯥ ꯑꯥꯠꯃꯥ ꯑꯥꯠꯃꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯔꯠꯇꯣ ꯑꯥꯠꯃꯥꯗꯣ ꯑꯗꯨ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯀꯧꯔꯤꯁꯦ ꯃꯥꯒꯤ ꯄꯣꯛꯄꯗꯗꯤ ꯃꯣꯍꯟꯗꯥꯁ ꯀꯔꯝꯆꯥꯟ ꯒꯥꯟꯙꯤ ꯀꯧꯏ ꯃꯃꯥ ꯃꯄꯥꯅ ꯀꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯉꯁꯤ ꯁꯣꯁꯥꯏꯇꯤꯅ ꯃꯥꯗꯤ ꯀꯩꯗꯧꯔꯝꯃꯤ ꯚꯥꯔꯠꯄꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯩꯅꯣꯗꯒꯤ ꯃꯤꯅꯥꯏ ꯌꯣꯜꯂꯤꯡꯗꯒꯤ ꯀꯣꯛꯍꯟꯕ ꯃꯥꯗꯤ ꯃꯐꯝ ꯆꯥꯎꯅꯤꯡꯗꯦ ꯑꯩꯒꯤ ꯚꯥꯔꯠꯕꯥꯁꯤꯁꯤꯡꯁꯦ ꯑꯩ ꯅꯤꯡꯇꯝꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯔꯨ ꯇꯅꯥꯟꯕ ꯄꯥꯝꯃꯤ ꯁꯤꯅꯆꯤꯡꯕ ꯃꯥꯅ ꯃꯥꯏ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯆꯔꯀꯥꯟꯗ ꯃꯥꯁꯦ ꯍꯥꯐ ꯅꯦꯀꯦꯠ ꯑꯣꯏꯔꯀꯥꯟꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯗꯣ ꯍꯥꯐ ꯅꯦꯀꯦꯠ ꯍꯥꯏꯕꯗꯤ ꯃꯥ ꯐꯨꯔꯤꯠ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯐꯤ ꯑꯃ ꯈꯨꯗꯩ ꯃꯥꯁꯦ ꯂꯣꯌꯔ ꯑꯃꯅꯦꯕ ꯌꯥꯝꯅ ꯁꯨꯠ ꯇꯥꯏꯒ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕ ꯒꯥꯟꯙꯤꯅꯦꯕ ꯒꯥꯟꯙꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯄꯥꯕꯗ ꯌꯥꯝ ꯀꯥꯟꯅꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯥ ꯉꯁꯤ ꯀꯩꯅꯣꯗ ꯚꯥꯔꯠꯇ ꯃꯥꯒꯤ ꯀꯔꯤ ꯕꯤꯜꯗꯤꯡ ꯂꯩꯔꯒꯦ ꯀꯔꯝꯕ ꯂꯩꯔꯒꯦ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯑꯦꯕ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯅꯅꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯡꯅ ꯃꯥꯅ ꯚꯥꯔꯠꯁꯤꯒꯤ ꯊꯕꯛ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯗꯥ ꯅꯧꯗꯥ ꯀꯌꯥ ꯐꯥꯎꯕꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯇꯥꯇꯥ ꯕꯤꯔꯂꯥꯒꯤ ꯐꯣꯟ ꯇꯧꯔꯗꯣꯏꯅꯦ ꯑꯩꯒꯤ ꯉꯁꯤ ꯐꯣꯔꯦꯟꯅꯔ 10 ꯂꯥꯛꯀꯅꯤ ꯊꯥꯈꯥꯏ ꯑꯃ ꯂꯩꯅꯤ ꯑꯗꯣ ꯅꯪ ꯑꯝꯇ ꯑꯦꯔꯦꯟꯖ ꯇꯧꯋꯦꯅ ꯃꯗꯨ ꯃꯥ ꯐꯣꯔꯦꯟꯅꯔꯗꯨ ꯂꯥꯛꯅꯅꯕ ꯆꯪꯅꯅꯕ ꯍꯥꯏꯅ ꯃꯥ ꯃꯌꯨꯝ ꯁꯥꯒꯦꯅ ꯈꯟꯗꯦꯕ ꯑꯗꯨꯒ ꯅꯤꯡꯇꯝꯕꯗꯨ ꯐꯪꯉꯀꯥꯟꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯃꯥꯕꯨ ꯑꯣꯏꯌꯨꯅ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯅ ꯑꯩꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯅ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯥꯄꯨꯖꯤꯁꯤꯕꯨ ꯌꯥꯗꯅ ꯑꯥꯠꯃꯥ ꯃꯌꯥꯝꯁꯤꯅ ꯀꯧꯕ ꯃꯤꯡꯅꯦꯕ ꯃꯍꯥꯠꯃꯥ ꯍꯥꯏꯁꯦ ꯁꯤꯕꯨ ꯃꯤꯡꯆꯠ ꯍꯥꯏꯅ ꯀꯧꯔꯦ ꯑꯩꯅ ꯃꯤꯡꯆꯠꯁꯦ ꯇꯥꯟꯗꯧꯕ ꯅꯠꯇꯦ ꯁꯤꯅꯤꯗ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯁꯤꯗꯁꯨ ꯃꯤꯡꯆꯠꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏꯗꯕꯅꯤ ꯄꯩꯁా ꯇꯤꯡꯅ ꯂꯩꯔꯣꯏꯗꯕꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯉꯝꯕ ꯃꯈꯩꯗꯤ ꯅꯪꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯕ ꯁꯤ ꯊꯝꯗꯅ ꯇꯧꯔꯝꯕ ꯀꯥꯟꯗ ꯃꯤꯅ ꯃꯤꯒꯤ ꯊꯃꯣꯏꯁꯤꯅ ꯈꯪꯉꯀꯥꯟꯗ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯀꯩꯅꯣ ꯃꯍꯥꯀꯕꯤ ꯑꯪꯒꯥꯜꯁꯦ ꯃꯍꯥꯀꯕꯤ ꯀꯧꯕꯁꯦ ꯃꯥꯅ ꯀꯧꯔꯝꯕ ꯅꯠꯇꯦ ꯃꯍꯥꯛꯁꯦ ꯏꯄꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯁ ꯃꯈꯜ 9ꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡꯉꯕ
sahitya do ras makhan mapan sudraga di yade maduda kaino singaras biras adagi raudraras haisaras karunras adbuta bibarta bhayana nothing ba mapan se suga doine ba lairik sida ado ngasi magi khamba thoibi sida mapan se ras kanai yawi singare tin singwon gi ni ado khambada yawre adagi nongbanda su singar si yawi adagi bhayana yawi akiba yawi kai khabada yawi adbuta yawi angakpa yawi punamak se matang chana yawra kanda matik yamna masing yamam daba yai ras ma khal ma panji madi phasana yawra ba mahakai be se hijaba anghal na mai khorjei taking se akoi society da sahityagi gi ama oina akoina be chathok seri be se madu utho ambagi da makta mahaku mahak kabi hai na kabi da loina khara khon chaw da mahakabi hai be yade ba Dr. Kamal da yam phajaba sairengam ie na mahakamal leina mahakabi ne ta hai be yade adugum laba mahakai be se utho pangama ba mai khorjei da gi chaw na thamama ba adumba adu society na miyam na mawanda mixet kaure ba mahakabi e che mixet kau bui haibadi yaroi bo mahakabi piri ba mamindo adu lehoraga da ba mixet to adu di society na piga da ba mixet ni ai na tiga da ba na te haibani ko ari ai na ngasi nang gitu da supplement kitang taujare sibau dang khang taujarage yamna aidi yamna akoigi ngasigi 28 July 18 sorry ngakpigani 28 July 1892 da popi ba magi mapok numit tan sing ba koina tribute pizza ba first part of the program da pathok pikiba imana pathok pikiba mingchat thiba haibasini masigi si akoina ngasi ningsing minaraga akoina si akoigi thamoi da puminarakan da akoina ani thabak tawbada akoi hangminasi aina tawriba thabak asi mingchat thibagira natragana ai intensi karino haibadu aduna yamna phazaba moral ama akoida ngasi kudol tawbire writer asi laikhitraga su magi words sina akoi mayam da lamjing ba magi wari mani thorakpa magi wakhalon sin lamjing biba wibiri second amana ai thai taga ai kai no tanga wahai am taga ai khecha hoge mai tei ron gi di ne mai tei ron gi di ai koi gi pronunciation natraga ton thi da art ka che yam lei ba ngasi gi mingcha thi ba hai gi mingcha se sar to ba akai lei gi mingcha tu bo mapu chana kai thien da lei bra thodu nung a lokha da lei bra ka hai chin thi ba ni sar to ai gi mu mingcha thi ba ai na mu hai ra ga di rumma mingcha thi ba hai ra ga di mingcha yam thi ba do as ma di mingcha ka di phajai he magi ai di magi lam chat magi to thorei ba society da impact ama tari ba mioi ba che ma si karam ba mi no kai se akoi thamoi si di thamoi akoi gi isor si kadai da lei e na prithvi da lei ba mi mayam sina isor kai lei ge na hai ba bu ne akoi isa si da lei ba akoi thamoi sina loina khang ba ne ma si karam ba mi no kai na khang ai ba se mingchat kai se lo la ga lei na ka na mingchat bong ga nga lei se ma si isor gi thamoi gi wari ni aduna Manipuri haibalon chidi pronunciation aduga magi kano da phonthok sigi matuna tongan ba art lei haiba simtanga e ari ki mapunda supplement ta wada yawjaram ge yamna ngai ai hak samak nasu akoigi pronunciation sing asagi mana hairi double meaning chatpase masi atum aina soitana haibasi yawi aduna akoigi yamna phajaraba rich oiba Manipuri Literature literature mayam gi lon dagi khetna ba haiba tareka ai akoigi khonthok sina magi meaning se different oina pugaduni mana haibiri basi wari akoi mayam naina ningbati yamna leiri aduga matamsi aina yengbada akoigi si pung ama hele aduga second part ta akoi na tawjakiba lanthokjakiba program asi aayibisingna khorjei pairakpada
Manipuri sahityagi da focus tawrakanda akoida question yamna hangbikiba example pibikiba Professor Nahakpam Aruna gi picture amtang pukhajarake akoina magi lanthokkiba lecture asida akoina khana nainaba matek matang tawdringai sida love and like amtang thabirau yamna phajaba ngasigi content asida akoi nupi mayam nupi da nate akoi yengbiriba nupa mayam sinasu khalhanba nupi na iningba phaurakpa kanda akoina kari support pibiri haibagi akoida hanghanba aduna masi nupi gi dang nate nupa na sumagi akoina society nupi gi writer chakhatpa haibasi magi nurture tawbibasi nupa na tawbiragadi hena chakhatpa amasu oirakani sayamna phajaba haiki masana masagi matam huranba masana masagi matam huranba masi mana masigi si hairakpada aingonda tinglang pale panbiba mi mayam angtang khutangkat pirau love and like thabirau akoina pamjaba thabak ama tawpakanda akoise akoi isagi matam se huran basi yauba adum yaurangani haina khali ai nasu ai isagi matam se ai isana adum huran jaba gi incident adum ningsing halle amna ngasi koi thamoi da panba akoi writer gitang natabida nupi amana mana pamjaba thabak tawrakpa kanda kari status da leibage haibaduni love and like mayam lakpiri amta thabirau amta thalan birau akoi gi Facebook ki status si ay amta pukacharake amta thagat pirau mayam thagat pirai yamdri kubi amta mayam puthok pirau akoi mayam na sumaina khana naine ragadi nupi kuting magna akoi gi programs ngasi taragadi magi inspiration sumaina khana naine raga writer amana karmaina ibirai magi nupi gi status masi honor dominancy yamna research tawraba matungda akoigi Manipuri Literature si khwai makoktagi haubadagi lakpiri love and like yam lakpiri makoktagi ngasi phawbada kari status laibiri haibadu akoi mayamna khanaba adugumbagi lecture ni masida imana aina kamensu lokhatchi dringaida akoigi ahanbagi haugalakpasida akoina women education se sisina akoigi women writer puthokpa horakpani haibasina akoina nipimsa larik tamhan ba da kayamna important lay haibasi mayamna doinamak yana ragadaba wafamni haina ihangna khanjai aduga aigi motadi juzik Manipur ki situation da nupi macha tarik tamhan basi ayambana adum tamhan lamgadra haina khali adubu mafam kharada nupaga nupiga gi choice la agadi nupada hena pibra paisang sagi awaba la akanda machin manausi mapanga thaba natragana magi further education tawbagi choice la agadi nupada hena pibra haibadudi khanjadre mayam gi sumot pibiyu aduga Manipur gi oina de aina de zabada ai samaksu akoi yang kana ina kunba matamduda oidragasu akoi gi babage imagana nupa nupi khaidana larik se chamanana dum tamhanbirakpa aduga choice pesa thaba khotpagi choice leirakpa kanda lam yonba dagi sana kaithokpa adum lomda oina kano tawba haitare adude akoi araibasina nupa khatang tharasi haibigi adugumba choice lawgidaba aduna masi Manipur gi mama mapasingda aina ujabada yamna thagatningai ni ahanbada ngasai education gi importance imagi kari mot lebi sigi haru ragadi
nuaitaba mayam ama yaurokpa isada ai isamakta yamna nuaitaba area ani hum theknagi karigi noina haibada akoina aina tamninga ko lairik to as angakpada lairik sina aigi pothafam lairik sina aigi mind control tawfam lairik sina ai sauningba phaba lairik si oijaba aduga loina na BA bhauba tang tamhalaga masigi nupi macha asima luhongradi akhoi do sako ena an singchina khalakpaneba khanleba ai ithamakse ai yam pran chakpi nupi ma haina ai adwana hajage bujude ai muming baiwani matamdu da thamoi ki anaba yam kana nai ai buji sumarma ta mumu hawi madugi sagab lai do ai seng na jarabada aduna kamain to ge na haibabu matamduda aina nungda lairigi ramge ai nupa nupi chapmanana aigi icha lairakandaana aina kari khali aigi kano imung manung so adum akhoi negotiable ni loina ba kari haini sata amamam tawnaraga leinayeba sata amamam tawnaraga leinayeba kari ginoida aidi master tamna bagi damakta asaya chauna tawba oja singna su college oja na su oja pabung to masam isi tombra su oja karasan sastri ne su adagi oja keno oja sanaka su ibe ma manipuri ms 72 da hang nang tam da ba ya de boina ai ma ileki manipuri sida moina ai bu yam thanda lawba thang college sida matam ju da aina khandi ba aso adu ai thungi de ba thungi de di as bam khara kano mamit bra da bra kajabra tini bra moi luhong ka doi hon ba luhong aga na moi thabak se luire na khanji ba matam da ai gi cha aba thudo aduna aina aina ko hati da lai tam ning bagi wani du ya kui gre ayam chang ne madu ai to jara ron madu gi lungai ta bado aduna monika ki papa na ai se e tam hangani ai da na ma chata to bane sigi wadi se ai miam da ai adum sadok chage kagi noida ai di master ka tamning da na hosen da ka leining da na lai ka yam paning da na adu kumbai matam mamadi ai onda suphang phang ki dreba aduna ai eme su tamhan bi kwati khare yang wa gi anga ngo kari wa du bo wa ba tu di ai ka su wa te ai gi ningba ama khak thungra bani na aduna aina tari nge ai di isa di tamaka on bo da ka leite leiba property se mari ko ena mari ena dong ni ani ko ena ani ena dong duga kari tamata ningona kan mama mapa leiter kan mayum da changning drino mayam amta changning ngamon ningon punamak tapi di punamak ne ima ipa leining kai di yum da changning ngamon ima ipa hek leiter ga di ne chungchang changning ngamon ade mama pa chuklei leiter da ba ai ku basina ne luhong ba loi ga chungchang changning de yung ne aduna maram oidana karigino ina haibada aina su yung wani sabada tum hai nupi na karigino akoi loina makmana ga dabani aduga property su moigi cham ana ne yendong ka doi khena doino haibasi aigi mo wakhanda su lairame mo manungi wakhan punamak masi reasonable oine harakanda akoi ti adumaina kano lupam le su siki na tare moi mari sumaina khana gi baki wari ni tagum basung masina aigi oirakanda aigi life amakha aina dithok chahurakanda ngachigi manipur society da nupi masa machin pinta se ne kano mi mayumda aigi thabak tawam ne mi mayumda ngang thamba pa makot base moi adu kano tawe nupi masa han thai ni mayumda thameba masiki example se aina lamama dagi lamdoi panjaroi angang yang siba kami nusiba angang se kapan ko ke bun pinjani ko aina yo ke kai na haru bana te aina dam mafam amda chu ko be chat hai dare imana bi ama unna ba chat da ne angang pa madi nang ai so angang kiba angang pa madi ne se angang se lo hai angang se chahi dare tu dri matam de pi jani chita ada masih ada rasi ile kamu kerja sih betul deh mui ejen nupi kari haji bu tham del pacan ni kang pipiro
aduga angang se yopiu lobiu pakon bahudi kana ni ka na chuk tawa ada aina angang ni nusi dana pakon di poro padi na te ko aina asma si mana kano tawa duda last aina de leader chatlam chatpa sida angang se pikman na mama tanda yung sida tanam ba se aina senari ne ba ma se nusi dana adu pakon su dong kanai adu dai adu poro adu lo sa lu ka ji adu kanai ya adu kana bagi di nate aiki visual adu angang do aina delida mana ya harau jadi se mai kuji ada mai ska magi muka ni muka lady be sida mana ai siang nuki ba adu ba kano tau de an ko ai san bien Imagi connection si ya khitre aduga makha tarakpada hujiki akoina back to the lecture si lakpa kanda nupi singna Manipur gi oina panjarabada nupi singna tauba ngamba haiba tare ko tauba ngamba mayam si henna hujik ubiri Olympics ta ubiri akoigi sports ta any medal lobada nupi mayam Manipur gi nupi mayam na sports ta mangjin thara kanda kano taubiba mangjin thara kanda medal pubirakana akoi leibaki mingchat si yamna kano tauba haitare Pigani kitang distraction na imagi connection si lep ki bagi distraction machama lay ri Lagi yang pasaba comment amana ngasagi panbi ki basida Manipur gi context ta yenga kanda nupa ngasagi nupi gi education gi akoina kitang comment naina bikre naina jakre second nupa nupi pokpasi gi preference again Manipur di nupa ga nupi ga pokpasi adum mayam na leite haragasu adum leibasu adum ujai akoina hujik-hujikki nungaiba pau amadana imamuk lingkhathe ure hujik ima tabi ko aduna hujiki aigi sentence to amta lotion darake aduna aina delhi dai thorokpada angang ki lobba chatleba aduga moigi lerak tu gi hek changa ko matamda angang se karamda mamana paisa yamna pi kaya nu khangdre tawraga mi amada pithokhrena angang duna kap tana sakhibagi wari tameba chini mai nupi macha sing section ga dawa matam sida mama duna ka jodana lei chara hele hen minani chare sa minani ado macha du pikraba macha do ai gi khutu da ai tholak mandre thol aroena atopamna haibada pithoki haiba ado ragadi manipur da loina ba nupa ga nupi ga chamana na larik tam libra haiba se ai gi paukun da di ai madumakti loina ba khalli haiba se ai haiba ngamjade aduna yamna watli akoina huji hirang khuding makta akoi phangdab akoi nupina maitai gi nupi cha singsi yam talented oiba haitare mayam yengba ai ude maitai gi nupi cha singsi metric ta phasai haiba da nupi cha ngatana anamba oibani hadaki aduna ne adugi school na tare litam phat na tare adu na tare haiti metric kita 12 na aduna tare se nupi singsina anamba oina percent layaba adu tawbadabu akoina aibi ama oina lakpa matamdadi yum kai pala aga angang oringe dai iba nate do aduna bahar pura akanda akoi thabak tawba so adu mayare
aduga irakanda tongana concentration ama tawbagi matamdo adubuni ngasi bema professor Aruna na mamutana na nagibado aduna nupigi status he akoi gi se yaudri na haijat aduna akoina ziki writing si laktringai si da education se da sungasai equality libra tabra imana pandikre personal example dagi nupi po ogana yung amada thabak tawna bagi hek inthokpiba adagi adugumba su dum thingna da banate adubu talent aduga magi capability tabra habadi akoina sai panjakre olympics da puraiba gold medal adagi ate mapam gi hiramda nupi singsina magi kenta magi own merit ta makok thongna lakpangam basina magi capability magi merit lai habasi akoina madudadi doubt labor the doubt lairoi dobani habada ina yam tawtona haizeningi aduga ngasagi nupi singi lamse karamba lamda akoina hena watpa ui habasida yam phajaba critical analysis ta wirakanda professor Aruna Nahakpam politics ta akoigi nupi kyam laire journalism da koi nupi kyam laire masi pandiki masi akoina khan masi tabada akoina we should think about it why don't we see lady politician in Manipur adagi ahan bagi tholak pase ahan bagi akoina woman founding writer of Manipur ningoina panjarabada Thoibi Binodini Pramodini 1920 Daina 22-24 da moisi mathang manau anamaina magi birthday si laikre aduga magi professor Aruna na analysis tawbakanda founding writer ahumse sidai sida ani amadi luhongdeva aduga Thoibi luhongkide Pramodini luhongkide aduga Binodini luhongagasu ma kona separate tauki adu masidai sida hangingai oribadi moigi writing gi profession siga marriage life sigi impact tuga adugi questions ne ba koina khanthani se nupi amana mana pamjaba thabaksi choose tawrapa kanda luhong basina thingagadi nupi sina mana pamjaba du da chatninga gadi luhong basi give up tawi haibagi example ne ba adagi ngasi ma'am na ngasi haibiri pasi point by point yamna koida inspired oi bamacha aktani percentage ta ying bakanda koina Manipuri gi writer si luhonga bangasagi mana phase by phase khaido iba luhong tringa gi mamangda ibiramba luhonga ba matungda ibiba natraga khara ahan oira kanda irakpa haiba tareko macha masu noin chawkra kanda aduna luhongdringegi mamangda yamna ichang thauna irangba nupi amana luhongaba matungda larik iba to ise karigino haiba question achawba ma hangbieba masi akoi mayam khanaminasi akoi mayam reflect tawminasi aduga macha masu adagi chawkra kanda irakpa yawi masina yamna percentage to low oi haibeneba aduna ngasagi question mayam sida masigi work uraktribasi akoigi talent laitabanara inspiration laitabanara haibadu yamna marichumna hangbikre aduga yamna phajaba writer amagi work pukhatpira akanda ngasagi sanatombi na ibiramba ibiba nupigi sahitya hairiba wari macha sidaisda magi akoi Manipur ki nupi writer amana luhongaba matungda magi situation se madu utpaduneba ngasagi tang pale amta mayam amta su comment tawbirau adomna kari phawi luhongaba matungda nupi sigi aspiration si pura mutkrakanda imungi thabak romda changba aduga imungi thabak si da ngasagi yamna marik chumna haibikre seba pamba seba
pot ama ising ama laubagisu seba isingdo thakna badu adudu isana chatlaga yaraga thakpasi haitreba small example ni ko ngasai pikrise aduna yamna akoida thawai sokningai ni kaigino hairaga nupi amana luhongobu matungda nupi sina doinamak household chores sinju sinthana bida bahai tare ko yumgi thabak tawbane na mayamna hangba kanda ne mama kari thabak tawi housewife ni hai ai da dugi hai bese amarom da ai personally ni ko housewife ni hai bese amna nai jate amarom da di kaigino hairaga haibadasu yamna lumna haibidaba thabak tawibadu da yum adu punabagi thabak tawiba du sinthana bidaba haitare ko aduna mana hana nupi sina oinba aspiration ngasi akoina focus tawjari sina writing gidani writing ama mana short story I badu daidu da ngasai gi hairiba wari sidai sida mawanda disturbance tawgiba mayam wari macha ama ibagi magi makoptu da focus tawraga table du da phammaga ibaidu da etta pasana utkreba maduna akoi gi Manipuri woman writer gi status se takpani yamna phazana akoi professor Aruna Nahakpam aidi madu tana ingwanda thawai da yamna sokjaki yamna lot of times yamna ingwanda su dangdang pan ba yawi daga yimbiriba nasu haibira u adom na kari phaubi haibasi dagi masana masagi matam huranse masi hairade ai huranse nupi ama oina akoina pamba thabak ama tause haidra da akoi isagi isa matam huran batarasu akoina pamjaba thabak tu taunabagi damakta aigi motta de ai huranse na lei adongi mot haibira u imagi mot haibira u matam huran ba haibasidi akoi so dum huralaga laik tamai ni kayu kaidi luhonga ba matungda master sahiani tamai ni agi husband na phana yaraga su madi yaba du khaktane ba aduga ngasai thabak daibuda leiriba aigi assignment iba aigi submit tawba adagi oja duna mark seran turan pirakpa songning ba oja du da tori ni aduna singba mayam ama aigi concentration je madom da leita da na ikana da bhara da leira sige kaini am thigra bane ba ise bhara da leira ga khara pharadra kaina ngapa kaino ne ba akogi nupi haibadi ai khaki wari na te ko ai gi budi eme ji tamal la bani na po ada harau da na ko ai adu ngongre adagi amu ai pelaktre ai maduda phangba ma ko yamna pungni nungsiningai oi ba ma ga phange ba ji launa thongo ba ji launa pasa wai koi ba adagi aina chongning da na ai shorta su ai na dumni jai ado ai 1988 ta Chanupi metric habagi lari pa bada ma he popaga tami ba emese mana metric am thara pada ai empil am tawe university da matamdu da di Manipur University ore aduna nupi singsina thaba ama tawba matam sida matam hurala kanda tawi haise huran ba haise ka sunate ne ai gi dia tang ga ai tawdu thabak ta di ka inta huran ya ponte ai tumoi doini ai jaba matam da ai jaroi doini ai yam ta salo ding hala tuminga kane ai para roina chumba sumai na wa badune puthore ise adu matam huran ba kai na 24 hour gi sai da pungani hunda kana nungi mem de hural gi haban na teba ai gi lejari ba manung sida ai gi arrangement du hajabani ai asman thamjani duga comment mayam su leibiri ai hak soitana pazake duga last oina ai na ngasidi atta thawai ta na taja bada phongtok ning bakhara phongtok chari ngasai character wari ama gida jamdhabina ai nan singzabada magi dialogue sida mana magi hingna ba gidamakta kala bazar gi ticket lon badu da magi husband du naga chaidana khotana tawbadu da mane phazaba dialogue am hairi ba masida ai nupad sida ista haira kanda siphai macha ma oira kanda na cha du na yemo sangbai ma pu e na ai macha sida ya pu e aduga thaka da badi kari ne na khanbidre
aduga nupi lon ba kain hairi ba aduna masina ngasagi character sina takpadi jandabi gi mana go undergo tawriba situation do dialogue sina heta feel to haleba nupa sina malu hongbire nupi su lon bire macha su makhut sidai sida thiba ngamda kai pohan bire aduga chana ba leita banina chana bagi dugi da mana thoakanda ma thabak tawrappa duda so mukasu muk phudana dagi abuse tawdana adugumba tawriba aduna masigi si hena akoina inamina si hena khanamina si adubu akoina awaba mayam si leiragasu akoigi apamba asi thumnanabagi damakta matam huralasu akoina scenario pukhatpa haitare aidi wari ama phongakpa kanda process yamna chawba larik iraga writer mayam leiramgani ayakna khanjabada irakanda phongtoktaba public ta lanthokhtaba kaigino ka madugi process se go through tawdaba aduna ngasi ma'am gi wari si aina tarakanda aina hana dagisu aina khanjaba akoigi finding the voice na Manipuri Literature se Manipur da yam phajana maitai lor sida yam phajana leire aduga akoigi globally oina English ta translate tawraga nupi gi work se hena amukasu ayakna santok chaningi aduna ahanbagi project ama oina nupi writer bu inspire tawba thaugatpa adagi magi voice ngasagi nupi writer na amana irakpada ngasagi haiba dialogue sina nupi gi status se khamba ngame ba koina aduna masi mayam si hena koina globally pukhatpa gi small kan haitare akoigi initiative oina Maitailon warisi short stories the English the translate tawraga direct ama 11 story na homba 11 writer mayam bu invite tawzari akoi mayam any situation leiraga su matam huralasu ama tawrasu akoi mayam na pamjaba direct ibagi asi ayam ngasi phongtok jage aduga masi project sigi matam maram daso in hena mayam da share tawjarake aduga writer sing bu ina invite tawjari particularly ahambagi projects in nupi writer singi wari sing si translate tawrakanda ko in 11 short stories si internationally oina phong masini aina si professor Aruna gi lecture si taraba matunda yamna ithilama hena phauhan nupi writer sing si hena phauba hena mayamna khambiba kaidino gama gi wari sina koigi woman gi voice thought freedom of voice freedom of thought haibatare madu reflect tawba adugumba ni haina aina thamjage aiha comment lecture ge iman any kari haibili balebiri ai battery su yamna low salabani na puma mam sangraga di ai kaino kitang di aina hagachaning ba ma leijai kari kinoina haibada koi nupi singse ngasi khwaidagi soiri se kari noina haibada larik haile hiram kuting makta khoi ngamdaba leitre haraga akhoi ka khalu yadana wa khu dono sum singhala ri se kai ginoida akhoi women's empower ga akhoi nupi da vote pi de ba masi amtang pi raga akhoi na kai ba ya ba tong ba ya ba che nupi kara aga di nupi da soin se makane ba aduga nupa kaida da sum indana akhoi sikaya no leri se di political gi di kaya hena di khanja jade kaita khanja badina te adorga su buena laiba sida makaka bana di ka chu oi ba yaroi akhoi ngasi tabiri ba nupi sing aduga praja sing haibatare cha sing inau sing ahlaman lai guru punamakta nupi se kano akhoi 50% bo hai hanga charoi 30% ka tang thagat laga ne akhoi gi pot pirakadaba akhoi na ngasi lai khongba ngamdriba akhoi na ngasi lai riba parisat kyam ina khule ade lepon kayam ina khule kai chu lai khongba ngamdaba na koti lairam gane na ai khanjai ba ai isamaki haijadri da thoidokna aduga lai chu khongaba matungda miyamna lai chu kaihena laiba ude so da lai phangri sindi so da moi lai thamba su writer sing china masi cooperation to ba masi yamna changre but aina
last aina na hanggachaningi se nupi da empower tauge habiragadi nupi se matik chaba mayam ama thogla ine ba candidate nupi mayam ama thogle ba lamlonggi adu nupi singsida thagapiu amtadi akoi nupi samase amutadi makala me hinanbiu haibase ai miyam famsida ai nongna ai ningsingjage aduga akoina center dagi kairakpa yaba senfam mayam ama lei sports ki mayam ama kaigre huji ado akoi nupi kabigi nupi ai bigi damakta nupi thoglai ba saita kar singsi ki damakta kari kari tobi hage kai akoi kholau leite akoi gi mi nupi vote ka de vote karaga su ngasagi yamna ruling haibam su leidi masai sida yam power oigadaba mafamda chongjalakanda akoi amtangdi koi nupi singsi sonthari singse ngasigi di ngasagi nupa adugi independent adugi wafam natabada lari khongdo khongdin adagi saitya si sakola kanda lamdu saitya lamma sakoli na traga sakate si saitya para khangam doine ba Japan sakoli si Japan gi saitya para kanda khoi khang doine kai gi noide lamdu da chalu ra yenga ga sakol panate aduna nupi sama sakol han se haragati nupi de import of you nupi akoi sobat minasi aduga akoi masen kai no tok dana akoi punjalaga nupi macha ama kitang lam hele na he kai na ka thupa ade khongoi na ba nupa khongoi na ba di kana yaw khrage kana yaw de nupi kai na ka le mapuroi ba le bi nupi me kai na han ba ma kai na nong ga wari sare kai na du ba tobi bagi mahutta akoi ma che se sogat na ra kanda amutang di nupi sama se akoi gi maitai nupi se yamna dilem nang mag da ba so na pithorok ba gun mayam ama leibani haina ai thamjage yelhongai degi ahan ba nupi lan dai na hujik phau ba dangarang na han akoi gi imam momon gi leibidraba dugi kitang thigalu ba kanda mokhoi na tawrami ba sakti saktam nupi na ngamdaba leitaba adu ngamdi ngamhandaba ngamhandana lotana leiba se masi pukhati na haragadi ai gi sumra lali haraga su lali habiro ai ga su saujaba leiroi adu nupi da amta di sakti pi chi haraga ai thamja matang sida ai comment lokhachage comment si aina in between ai gi app se restart tawbada comment kharadi aina ujadre aduna makha gi khoi last gi aina lokhachage wahengbam na ibira I nupi bu namtha badi nupi sinani haina scholar kaya na haikre nupi singnani haina scholar kaya na haikre aduga nupi singna su asangba mitieng yengbiba mathau tai asanba mitieng yengbiba mathau tai as women can transform any man easily haibiri mathang da lokhachage comment dineshwari mutumna ibira I nupi gi magunsi nupa na happy nupa gi support tangai phade ko matang sida aina ibiri asagi akoina luhongaba matungda nupi amana thabak ama tawrakpa ngambasi akoina yengkhatpiyu nupi amana mana thabak ama tawrakpada magi partner aina hajarage husband haibaga partner siga aina partner haisina henna pamjai partner sina support bibiba sina henna line mana pamjabadu ta nurture tawbi aduga yamna akhang kanba yamna focus oiba nupina magi partner duna support tawdraga su masai matam huralaga any tawrakanda mana do mana pamjabadu phangbasu dum ui makata na Roshan Kumukjamna ibira I remembering the quote of William Golding. I think women are foolish to pretend they are equal to men. They are far superior and always have been. If muscle power could rule the world, then human will not be ruled this world. It is true that brain structure of women are superior than men, which not realized by many. And ibida I
yamna phazaba quote ni mayamna woman equality woman kaino kaina hairi se hoi amaromda madu kumbagi romda adum akoi khanaba yai adubu marakta akoina nupaga nupiga mananabagi lamjen chelhanba haiba tare masida marakta di yamna wai aduna equality si ani si fazana chatminaraga di mapung phaba oiba aduna equal oibagi darkar leibra haibasi aina question mayam da hangjari kaigino ba physically imbakanda nupisina mana macha poglaba matunda yamna physically wara kanda magi career sisu mangdana ba ina mana wazana semba adugumba ki situation se urakanda yamna equal oi hai se karino equal unimbra kaina adugumba ki mo da so wakansi lakchai yamna phajai roshana haibiri pasi far superior kaina haibasi khara mana ti amok yaninda basu yarongani aduga aigi the superior inferior gi natabada nupa nupi sema isema gi strength ani se nupa gi nahinba strength lai nupi nahinba strength lai ani si partnership phasana tawraga chatminaraga di mapung phaba punsi adu ogani haibasi aigi thajaban niratagi thaunau jamna ibirai madam Aruna gi wareng tabada yamna nungaijai yamna phazana pabikre nupi singna masabu amuktang di hanjin na makhoi si karamba thakta leibano haibasi yamna toina naina duna aphaba mayon amada purakmina ba mathau tai haibasi madam gi wahai sing asi taraga phaujai amna achumban akhoi kari status da leibage haibase khana naina ba ma changi aduga madam na yamna phasana critically analyze tawrakanda phibam aduga example quote writing gi example da ki piraga ngasi gi presentation si the top tare aduna akhoi naina ba ma changi ba kaigino ga sagi character si naina rakpa kanda yamna wana namthana leira banpi amana akhoi gi program si taba kanda ai dongna te but I can break free from this situation haina khanba sigumba adugumba gi machak ni haina thamjage aduna aina su yamna topic si aina madam na khangkat pirakpase si yamna haraujai akoina nupi gi oina smaina writing gi da akoina ngasi focus tawrakasu it can be in any department it can be in any field haina khanjai Thokchom ibohanbi na ibirai. This is a very good program which attempts to popularize Manipuri literature. Hain ibirai. Thank you so much. Aduna akoina sa imana su hanna haizakre. Manipuri literature haise akoina tamin na bada yamna life ki moral oiba subject amani haina khanbi daba akoina life ki oiba subject optional ga nataba kaigino ga literature storytelling sina koi gi life ta life ki lan oiba machak tani haibasi thajajai nirat tagi thaunau jam na ibirai Oja Saroj ki wakallon tabada yamna nungaijai Oja gumbi ima masing enkat lagadi awon ba aphaba Manipur ama oirakani khanjai haina ibirai masi platform na suni aduna akoina nupi se platform da hena thokpa oiragadi akoi ki empowerment si hengani imana ngasai panbikre akoi ki Manipur da hujiki political scene da politics da nupi hena yaura agati nupi na feel tawriba issue problems the hena mang da puthora akanda madugi support lakani haibasi achumbani ngasai gi hairi da hujik sports ki da akoi gi funding mayam la ise karigino sports na nupi mayam tholak pase atra
aduna masida lakani aduga akoigi sahitya gi dai sida nupi mayam gi magi representation yaura agadi masida puning chang agadi hena chakot pamo organi writer amana avenue phong bagi avenue mana just magi igedaba magi creative writing do tawrakanda kanano mana publicize tawbiragadi kayamna akoigi writing se hengani natra adugumbagi thinking duni Prithviraj Khairakpam na yengbiri good evening haina ibiri Bhakta Singsu yengbiri kurumjari oja haina ibirai Shashikanta Hidang mayumna ibirai mingchat thiba Manipuri Sairengi ahanba sonnet singi marakta challi haina ibirai Nirmala Rajkumari na ibirai Aikhoigi kokta angang oiringai dadi chuduna laikraba saireng mingchat thiba Ojana pabiba yamna nungaijai Oja Arunagi wareng tabada yamna nungaijai nupi ayibi singgi awaba matam phangdabagi imungi thabakka yetsinnarakpada ige khalamba wakhaldu mangkiba yaudaba natte haina ibirai yamna nungsiba comment ni koigi woman writer masamaksu ibiriba mingwena panjarabada Nirmala Rajkumari na hairi bisinga sagi ithil phaurakpasi da household chores si da oina focus pikra kanda ikidaba creative writing mayam su yaukhrabani haibasi masamangna yadana ibirai share tawbirai masina amukka hena akoigi ngasigi lecture si da haibi ki base nupi ki mafam sahitya si da adu takpiri wahengbam na ibirai yamna phajai asangba metiengi mami tai wari asida society sida akhuba metiengna punsibu miyoi kayana lanna uraba loina young woman writers singi individual freedom khaknatana young men singi freedom su mangli haina thamjage amarom da athenba meeting na mibu sakhang daba mibu da tawoi daba singtha daba haiba si Manipuri Samas ki machet ama oiraba masigi karamna semdok naba writer academic scholar khudingmak human value wangba kunai ama oiraknaba article poem debate media khudingmak ta khut thaba matam oidribra maramdi wahaigi magundi sijinnariba singna khangbiramgani haini birai yamna phajaba question ni koigi responsibility each and every department na pakhat piba adu kangasagi women dang nataba young men gisu magi freedom of mind freedom of thought irakanda khoi mayam share tawminabasi hit Nahakpam su yengbiri Oja Saroj Kurumjari from Anuradha Nongmaithem Oja Arunagi lecture is so precious woman writer of Manipur needs to come forward Anuradha Nongmaithem haina ibirai aduna woman writer akoina very small initiative ama oina akoigi Manipuri Maitailon ki literature dadi am phajana short story mayam pazare leizare aduga finding the voice na sinza ba project anauba woman writer gi oina ahan bada hauzage aduga akoigi men writer gi su makhatana tawjarake 11 short story from Manipur by woman writer haina akoina Manipuri gi wari macha sing
si translate tawrakanda English ta translate tawraga international gi audience ta lanthok ningbagi program project asi hogachabani aduna writers singbu koin invite tawjari collaborate tawminasi aduga koi gi library asi seminasi haina mukahna haijaki Rojit Kumar na khurumjari haina ibirai Jamuna Laisramna thumbs up ibirai Victoria RK na khurumjari haina ibirai Lenin Laisramna watching from Sweet Home Khangabok haina ibirai Dineshwari Muttumna onthokna phazakre haina ibirai Sashikanta Hidangmayumna Mangjin Thaba Asaibasingna Wahaising Parengsing Pandupsing Cheksinna Laukhatpibagi Sizinnabagi Mami Tai haina ibirai Sakhitombi Rajkumari gi comment lokachage Arthur Leiba Mingchat Thiba Haiba Serengni Nasigi Matamsida Nainabirakpa Si Tabada Pukning Pathaba Ngamjai thank you Imai Bema Mathangdi Yaithing Kono Tajaningi Pana Pana Mitki Pi Takiba Serengni Haina Ibirai Seng na Haizarabada Ariba Sereng Sing Asi Pabada meaning Aduki Matik Lai Phazai Pabada Mitmangda Adum Chongthokpani Haina Ibirai Madhabi Wareng Si Pabada Nungsiba Si Haiduna Kanade Wahaigi Machin Aduki Matik Lumbani Yamna Phazabani Warengi Matang Lakpasida Nungaigani Khanjai Haina Ibirai Makhatana Ibirai Sakhitombi Rajkumarina Professor Nahakpam Professor Aruna Nahakpam bu thagachari Finding the Voice bu thagachari asigumba mathel sing asigidamakta yamna masigi akoina program book club ki program si hogalakpa kanda ahanbada yamna pikna ima ibani kha hogalakpadagi akoigi yamna nuksijarabi advisor mayam ahan lamangi pautak mayamna akoina mathel mayam se hakachaba ngamjabani aduna ahan laman gi akoina thabak ama tawba kanda moigi advice se moina si tawraga bi phazagani haina mayamna dum advice bibirai adugi damakta yamna thagachari aduga nasigi comment asina akoina collaboration si successful oi habagi mami tari yamna nungai smaina akoina expert kaurakanda program sida hapchabasi adom penbi tabada yamna nungai ba maphauze Hamom Pramutna watching from Montreal haina ibirai khurumjari ima amasung ningsingzari Mahakabi Hijam Anganghal Chauthokchai Manipuri ama oina haina ibirai asi akoina birthday remembrance tawbasini Nenena comment additionally amage ibirai Nirmala Rajkumari na Aikoisu leisaringaida iba horak rasu kuina lepluraga angangna chaurakanda amuk irakpani laibak phaba haigadra thiba haigadra seba chauba ngakta leiba imung amada thunglure haina ibirai ngasaigi akoigi seba tawbada akoina iba ngamdaba adugi panba ngasai Professor Aruna na refer tawkiba Sanatombi writer Sanatombi na nupigi sahitya haina yam phazana phongtokre masigi si aduna masigi warisi tada bayauragadi akoina amuka hanna santokjage mi
Manipuri writer khudingmakna paaba writer da natana nupi khudingmakna nupa khudingmakna paaba wari oigadabani haibasi ayakna thamjage Nene Jamunadagi yamna nungsiba comment ama phambiri perfect presentation of the Finding the Voices book club haina ibirai Nene na back end the support obirakpagi damakta yamna thagachari khoi mayamna punsilakanda yamna phazaraba Manipuri literature asi samkatminnasi haibada aigini nangini thidana khoi mayam punsinna bagi collaboration tawbi bagi damakta thagachari Deni na thagachari madam bu haina ibirai matang asida comment laukhatchaba loize re aina kan kiba comment yauragadi ngapigani ngasi technically aina restart tawbadagi comment khara mangkhre adubu akoigi program asi ngasi matam kitang sangagasu yamna nungaiba akoida any akoina Saturday gi program se talakanda akoigi lan no ihauba pukningda kari nomadi purakanda akoigi life se enrich tawhanba adugumba program ni haina aina thamjage pumnamakpu khurumjari aduga tekta kaidana laibiyu akoi mathangi Saturday da soidana amuk naminasi hairaga program asi losinjari khurumjari